Pauseri Yumpam Oidre Maroiba Pau Karab de Taujeri, Okram Ohenery Minister Oidre. Laibakasigi Constitution MLA Oidre Mioi Amma Minister Oibagi Batam Tataruk Haibedo Hokraba Maramna, Social Welfare Minister Okram Ohenery Mars Kunmagadagi Minister Oidre. Indian Constitution ki maram da naidariba senior advocate amana pauche asida hai. State amagi legislature oidaba mioi amba thangna thangna thataruk phawba minister oiba jai hariba matamsi hek loiba mahaki minister ki famado paiba yadre. Haiba leiba maramna Okram Ohenery ki mahaki thataruk ki matamatu March kunmari de loikhre maramaduna. Mangondagi minister lokthokpa natrakana mahakna resign tawbagi wafam paningai leite. Constitution na mahak minister oiba yarambadu yakhidrabanina hawjik mahak minister oidre. Okram Ohenery na Supreme Court mahakpa minister oina makhatana puhanaba wakatpada wakaliba reputation adu Supreme Court lawjaragaso mahak minister oibagi ayapa lawjaragasu kanagumbana Okram Ohenery minister oijagi aiba wakadadu court asina jari hain lawba yade lebak asigi khwaidagi wangba welsen oiba Supreme Court na constitution gi mathakta leite Okram Ohenery thatro ki matung asida makhatara minister oigi haiba taragade constitution semdokpa tabani issue asida constitution semdokpa haibasi Isam Jambamioi amana aeroplane tong laga thada chatpagi lawba yaroidaba wakhallon tuga managane. Ex MLA oiraba Okram Ohenery na minister oidrabanina mahakna lenga ki thoram singda minister amuk oina saruk yaba yade. Flag post hapa gari tongba yade. Phiral hairaga chatbasu yade. Minister amada piba protocol amada chanaba yade. Mahak isam jambamisam amagumna laifam thoge. Adomapu escort piba haibadudi mangonda lairiba kihan khanganbagi chang adu yenglaga Home Department of PJ Gadabane. Magna Supreme Court Takibo, Wakat Singda, Housing Hangdon Labor, Wankai, Assembly Constituency by election Pangtuk Naba Hajibu Wapum, but the Supreme Court Namatang Ta, Apringi Anba Sayulda, Amokasu hearing Satagadore. People's Representation Act 1951 Gimatungina, General Election Pangtoka Basahi Ama Padragade, by election Pangtok Payate Haiba Amalay. Housing Paliba Lega Sigmatam Matang Seki Mars Kunmari the Loyagane. Anuba legak amba lingnaba mikhal mathang chahi aibadi kumja lising ani kunithoi ki February 15 phawbagi manungda mikhal pangthoktaba yaroi marmaduna general election pangthokadaba chahi amagi matam pharaktrabasida by election tonadaba wakal asi konadi soidana tagane adumapo judgment adudi afawmai kaida laktabasu yai masigi su matakta Okram Ohenery ki matakta yumkham irabona tarakpa election petition amagi judgment su haidoktan leire karigumba judgment asi lakthokpada Okram Ohenery de Hanada MLA degi resign tawkrabanina wai irabonna Ohenery gi mhota wangkai Assembly Constituency gi MLA ONBU haino wakat adugi judgment yengkataba ngaire hariba election petition adugi judgment lauthornagasu makhatana appeal chananaba tha amki matam bigane masi boba election commission by election pangthopgi matam lepangamgani haibagi thajaba leitaba maramna by election pangthopgi wafam asi thajabagi wangbada lei nagala da covid ki kanglon ngakna Yaosang kumai tembiamna saruk yaminnasi CM Lockdown lauthongnabagi thorang hausi makidi Leitri. Manipurda nongmanini asida lockdown lauthopgi phibam leite tawbadabo. Oirali ba phibam masi yenglaga kari phirep laurakadagi haiba tambagamde. State adai oirali ba COVID-19 lachat ki anisuba wave asi yenglaga miyamna Yaosang kumai pangthokpa matamda SOP ngakpa haibasi isagi thawdangni khanna saruk yaminnasi haina Chief Minister Tongthombam Birena phangdokre. Pawmisinga unaba abada Chief Minister in Birena hai Yaosang kumaina lakpada miyamda jai phapawjal pijari loinana kumai asina lakpagi iroina lamdam masida tangdu leitaba phurup khudimak nungsi chanaba laiminaba miyamda pawjal pijari aike Chief Minister na ai hokibada mit kharani asida oiraklipa COVID laichat ki phibam masi section ningai oi Manipurda COVID loisin khradra khaluraba matungda namit kharni gi mamangda masing khara engkalapagi active case asi humfogi mathakta lakhre Yamna mi paingai oiba amana Punjab da Maharashtra da Delhi da Chhattisgarh da amade ada state khara da COVID asi antharuraba matungda khanghaudana COVID positive case masing leptana wangkhalapa thengnare Maharashtra khakta da nongda Mioi lising kunthra ka charuk cha pansumna ani positive oirakpa Punjab da mi lising ahum cham kungani thoi nongda positive oirakpa kaya asi aikhoi section da bayade Chief Minister na hai okiba February tha amadi March tha manungda COVID ki ani su wave asin ahanba wave da sukhan badagi sang hengal basi yaklak Manipur yaurukti aiduna thausadana leithokpa yaraktabagi phibamda lakle maramasina Manipur dasu masi yaurukloi haibangam dabana miyamna Yaosang kumai pangthokpada section daba yadaba matam oire
umang lai harau matamda lai thau khaktamak pangthoklaka hakchang soknaba tharom sing pangthok pigano laingak na thabal chongba thingliba lila isai toba thingliba asi thingning dona thingbanate masidagi orapa yaba phiba madu yenglaga thingbane govindagi hali pala phauba hana pulap laklamba du tim amada mi taradagi helandana pangthokna na bakhankhre aige thabal chongba lila isai nongmai bo oirabasu lakadar ba phiba masi yenglaga masi tawbigano aige Hauji ko reba phiba masida Manipur da lockdown tonna ba sem saba amadi tharang tawba Leitri adubo Leibak asigi oine hengalak liba COVID-19 positive hoiba masing asigi phibam yenglaga miyam jackson na leminase hayeng kari thokadagi haiba ngamde adubo karigumba COVID case masing asina khangawdana khangwang wangkalaglabadi miyoibagi punsi kanbana hena maru oibana lokalpam thokpa khongthang lokalpa yai haina chief minister na maka tare paugi mifam adu saruk yakiba principal secretary health and family welfare be Bomlun bang pau mising da ai lebak asigi state kamarum de COVID ke ani sibo web asi asum wangkalapagi mami tare Maharashtra da COVID asi antharoba matung da ani sibo web na ahanba web to oikiba sangdagi hena wangkalakpa thengnari Punjab Delhi Himachal Haryana chingba da ahanba web na nemlaga ani sibo web na wangkhre masima ekona section ngai oire ada station da COVID-19 ke ani sibo web wangkalakpa asi Manipur da su jarukloi aningai leite Haujiko ina Manipur asi ka hena wangdrabasu masi wangloi aningai leite maramasina state lega ki home department youth affairs and sports amadi health department na thokiba COVID-19 SOP asi miyamna mapung phanang na chanminachi haina mangna maka take makha tarakba atop pau amadana Myanmar Lanmigi Outpost Mei tharamle Indo Myanmar border pillar number 79 manakta leiba more 1/5 Muslim basti lekai ga lonaba Myanmar room thangbana kalda leiba Balpabung haina khangnaba mafam amada leiba Myanmar Lanmigi Outpost camp amai thadoklamle aire ngasi numidang pung nipan khara helakpa matamda Myanmar Lanmigi Outpost camp adu mai tharam khibane mafam asi namphalong kaithel lagi yapna laptaba mafam amane mai tharamba adu outpost asida leiriba barek kyatumna mai chakhre adu moinamak Myanmar police na tragan bari lenaba authority amadana mai adu kanbagi thabak sathagide thawdogadu da maina sakbaga loina misi mina thopagi pau phangba Leitri district mari gi ADC semba yakhre nauna semkiba singi district mari None Kamjong Technopal amadi Pherjol gi autonomous district council semba yaona tongan ba warep ke hangasi pangthoki pa Manipur lenga ki cabinet mifam na warep lokre chief minister secretariat ki cabinet holder chief minister N Biren char lawduna pangthoki ba cabinet mifam adugi matang da permission angba wangi pakhum piraduna chief minister N Biren hai miyam gi pangpham thokpa democratic right asi phangandaba yadabana madu phanganaba honabada nauna semkiba district mari gi ADC semnanaba warep lawkiba loidana masiga mari leinaba thabak thoramsing paikhanaba mari leinaba official sing da khanganarbasu cabinet na warep lawkhre masiga wapam masi hill areas committee gi oinasu makoigi apamba du khangan birangnaba sinakhre ngasigi mifam aduna ministry of home affairs ki makhada imphal more imphal tameglong amadi imphal jiribam service tawriba helicopter service asigi dabak MS Global Vectra helicopters na tawnakiba lease ki tam sangdokbasu cabinet na yakhre Chief Minister hai housing service tawriba helicopter service asi MIS gi makhada chada umputara manga gi subsidy scheme gi makhada zathabane security force in Myanmar da Mioi marfudara yana hatkhre Myanmar gi armed forces de ngasi thangjan meta anti coup activists singna asauba pangal ama unanabagi appeal tawrakhibaga protesters sing Makokta security force singna Dongmaina Kapkani haina military junta aduna warning tawkhre and state television aphangdokre protesters sing da pandam thamduna MRTV channel news channel da lauthokiba broadcast abada nakhoi kok amasung lukham da dongmaina kapagi khudong thiba adu nangani aibase nakoina khangkadabari aike haukiba thagi military ku adugi matungdagi khwaidagi misimina thopa protest singi numidamada ngasi thangja numita security force in Myanmar gi mafum academy marfudra yana hatkhre aina paumi sing amasu hobasingna phangdokre haukiba thagi military ku adugi matungdagi khwaidagi misimina thopa protesting gi numit amada ngasi thangja numita security force in Myanmar gi mafum kyada Mioi marfudra yana hatkhre aina pausing amasu hobasingna phangdokre Myanmar Now News Portal na security force in the Lebaksi ki mafum kheda mi marfudra mathoi hatkhre aike mandale da yamdrabada hatkiba mi mar kun ga mapan gi manung da sumna gi sahi manga da ngari ba angang phawba yaukre haina local media na aike yangon da yamdrabada mi kun ga mari hatkhe ana Myanmar Now na aike armed forces ki da mak ngasi ikai banubit amani haiba phamdagi
आर्म फोर्स की दमक ngasi ikai panamit amani aina famdagi tanthokiba law makers in the linkatpa anti junta group CRPS ki kwangang loi amo oriba Dr. Sasan online forum amada aike Amaromda Myanmar gi ethnic lalhoba group kunga mari gi manungdagi amo oriba current National Union Lieutenant Colonel ama yaona Thai border manakta Mioi tara hatuna army post ama paisille aike maduda makhoi masagi fighter amasu si aike Yamdrabada protester adi hatkiba Maingyan Koba Center town da Toya Jona ekoi gi jum sing da phaw makoina ekoi pasa usi kumna hale aike Junta si lekha tadri bu phaw choidana baklan thengna gane aikoina protest lau gani haina mahang makha dakhe ngasi sikhiba sing asi tharga military ku matungdagi sikhiba misam gi masing chamri henkhre humdraga taruk suba Myanmar Armed Forces Day asi terror amse ikai khumna dabagi Numit amu oina haktuna lehuragan haina Myanmar da European Union delegation aduna haike Angang sing jauna kulai pai da bisam sing hatpa ngakthonai oidaba thabak singni haina phakna makata ke US amasung European Union gi anoba sanction singa loinana Sayol asida Myanmar military junta gi mathakta international sapu henkhre Aduba konung nipoda da ngasi pangthokiba Armed Forces Day parade Russia gi Deputy Defense Minister Alexander Payment saruk No magi mamang da su mahak senior junta lusing basing unake Russia aseng mamar pamani aida junta lusing senior general Min Ong halain aike India Pakistan Bangladesh China Russia Vietnam Laos amasung Thailand lebak dipan parade aduda miusing tharaki aduba minister amu oina tharakpada Russia matomtani aina diplomat singna aike Myanmar da fail urban state amana India, China, Russia, US amasung Japan jauna asongba power punamak chingchilapagi oithokningai lai maduna sathiba international crisis loinana Myanmar masamaki hena chauba mangdakba ama thokhan bayai aina aiba amasung historian than mentun na tutor da eke maragasi da Meheiroi kuntramari amasung staff wade COVID-19 positive oirmle haukiba pung kunmari da Assam gi Tinsukia da leiba Kasturba Gandhi Balika Vidyalaya School da tamba Meheiroi na bimasa kontraga mari yaura Stapani COVID-19 positive oiba henkhre aina Assam ki Health Minister Hemant Biswa Sarma na pangdoragle magna phongdokibagi matungina Assam da COVID-19 bioi kontraga taruk da sandokpa thengnakiba asida miyamna ka henna mi painingai oide COVID-19 positive oibagi report leirabasu lamdamadu lockdown thambagi maram leite maramaduna andaki sahigi oina miyamna bohogan bihu mapung phana pangthokpa yagane COVID-19 positive oramlaba Meheiroi sing adu hojik Tinsukia Civil Hospital da admit tawdana treatment chathare school adu ki metron amsung koksu test tawrubada COVID-19 positive oramba thengnarakibane ngasi dagi horaga pangthokliba Assam Assembly election asida COVID-19 laina lechat asi ka hena sandokpa yabagi singnaba leire ahanba PSG oina upper Assam da leiba district taraga mathoida botha dabagi thabak aukrabane aroibeda content sing asigi baru iba pau khara asiba pau damjariba Manipur local news YouTube channel amade Facebook page asidagi Yanbir Pupuna Patagazari, channel as in Adam the Kanabadi, subscribe to Vidribus, subscribe to Virabulina, like and share to Busuka, Vigunapanapo, Amagana, Tagazari.